पुनः पुख्रुमजरी यामना नुंगाइतबा पाव अमा दंगरां नुमिदांग वाइरम पुंग 8 लोम तारक पस्वाइदा दिल्ली की मरुइबा टूरिस्ट स्पॉट अमा सोरिबा हिस्टोरिकल मोनुमेंट रेड फोर्ट और लाल किला मनाक सुभाष मार्ग की ट्रैफिक सिग्नल मनाकता लोइनाना रेड फोर्ट मेट्रो स्टेशन की गेट नंबर 1 ममांगदा Hyundai i20 अमा याम साथीना ब्लास्ट तौबा पोखाइरकपदगी मनाकता चलंबा मियोय यामद्रबदा मापल लेखिद्रे हारी लोइनाना मियोय कुन हेना साथीना सोकले हारी कैजुअलिटी हेंगलखिबा यारी हारी चपचाव मसिंग हाइब ngamdri asokpasing loknayak hospital da pukhat ki hari panbe abadi thodok thokliba jaga asi Delhi gi mi yamna thina chinba mafam amani all Delhi gi Chandni Chowk market su leiri bani hojik pawbi goina hariba explosion asi terrorist attack oiribra natragana car gi chumna CNG blast oiribra haibadu chapchabadi haidri government gi official statement mata thadrokri karidagi thokhibano haibagi loinana terrorist organization amatana su masigi matangda claim tarokpa su leitri adubu blast ki impact adu yenglagadi terror attack oigani hari thodo asi thokra matung home minister Amit Shah na thadorakiba press statement amagi matungina Delhi gi Lal Killa manak Subhash Marg traffic signal da I20 gari ama blast aukre thodo adu da mioi khara laikidre loinana kharana asokpan yaukre hari loinana manakta khamduna leiba gari kharasu amanga ta thokre na mahakna makhata ki khudakta minute 10 gi manungda Delhi police crime branch Delhi special branch NSG amadi NI gi team forensic team galoinana mafam duda changhenduna yam kupna tijin homjin bagi thabak sathabasu hokre haiki loinana manang nakpada leiba CCTV camera sing su kupna check tawnabagi order pi khre haiki oithokpa yaba kudimak yam kupthana thoroughly investigate tawro matungda madugi result adu public miyam da khangan gani haina phongdoki intelligence agency sing now zik kana thijali matam kharagi tungdadi blast ki maram asi soidana khanglagani adubu initial investigation report ki matungina Delhi gi blast asi Faridabad terror module ga link tonoramba yai hairi horokpadadi blast asi normally car gi CNG blast oiramba yai na khanarambani adubu blast ki impact asi nainaraba matungdagi madu normal CNG blast ti oiraroi hairi mayamna su blast matungi impact ki video sing social media da soidana ubiram lagane na khanjai sida yamna ahenba video sing di hape yadre gari soklebadu fanayamna lapna khamba gari sing su yauri manakta leiba gari sing di sathina sokpa singkup sana tuiba fawu yauri aduna gari amagi CNG pokhaibadadi aduk thina kaisu sokloi haibasini aduna hojik incident asi terror attack amani haina loba hobga loinana makha taba thabaksing paikhat pawre hairi loinan masigi link asi white collar terror network ama hojik operate toriba Jammu Kashmir dagi Faridabad ki marakta masina oigani hairi Delhi gi blast ki chronology karamna Thokhiba haibadu hojik yengsi ngarang November gi date 10 midang wairam gi pung 8 ki swaida Red Fort metro station gate number 1 gi mamang Subhash Marg red light ta Thokhibani hai mafam asi high security tourist zone ni loina blast asi white color gi I20 Haryana da registration tawba car amadagi pokhai rakhi madu suicide attempt oibe yai haina thajanari maramdi gari asi tapna tharoklaga traffic signal gi mapayokpada hek khambaga pokhai rakhibani hari loina car asi Faridabad tagi Delhi da changlakibani hari media da thadorokpa CCTV gi footage gi matungina car asi Faridabad ki Badarpur border dagi Delhi da nungthil da changlaki hari loinana Delhi gi Red Fort area manakta leiba Sunheri Masjid parking da pung ahum lom park tawduna leiki hari gari adu thawri mioi adu Umar Muhammad kowa mioi ama oiramba yai hari mahak minute ama fawba gari dagi kumthadana aduma gari manungda leiki hari parking da park tawduna leiringe dasu police ki matungina kanagumba ma ngai basu oiramba yai hari screen da hojik Red Fort area gi map asi leire Red Fort ki main gate na sida leire masigi hek opposite tana Chandni Chowk market sangkhibagi lambi duni left side tana Red Fort metro station gi gate number 1 leire aduga masi mana asidani red light or traffic signal leiribasi aduga mana park tawriba Sunheri Masjid parking asina side ta leire around 6:30 gi swaida car asi parking dagi thogdoraki hari lambi da sum laklaga Chandni Chowk lambi hendokraga muk U turn lawraga tapna laklaw matung Red Fort mamang red light ki mapayo pada gari adu lep ki hari gari du hek lepaga hairiba blast asi thokhibani hari forensic officials singi matungina nature of blast asi vehicle borne improvised explosive device BB IED oigani haina suspect tori loinana oibe aba theory ani su phongdoragli amana suicide bombing maramdi CCTV footage da
blast tawdringayda car manungda mi yawba uwa fangli ani subagi asina timer natragana remote detonator sing sinaduna blast tahonba ma adubu most probably suicide bombing oibe habisini police ki matungina tawdo asigi matungda hojik anti terror protocol activate tawkre under UAPA unlawful activities prevention act ki makhada explosive expert source ki initial report ki matungina blast asida ammonium nitrate sinabagi kudam changdam phangle hairi tawdo asida chenariba car asi kanagi noina tigatpa matamda register owner gi maming asi Muhammad Salman Kauba Gurgaon Haryana da leiba mioi ama oiramki police na interrogation chathara matung gari asi mahakna Marsa da Devendra Kauba mioi amada yon kraharaki loinana tongan mafam kharada gari asi ming on da bida yolamba yai su hairi gari asi gi last owner trace torokpa matamda aroibada Tariq Kauba Jammu Kashmir gi Pulwama district leiba mioi ama oiramki Tariq ta wahang pahong taw matamda mahana muk Dr. Umar Muhammad haiba mioi asida transfer tawki habisi khangbangamki mahaksu Pulwama dagi doctor amani mioi asini blast asida gari thawi haina suspect tawribasi aduna hojiki oina blast asigi primary suspect asi Dr. Umar Muhammad asina oiri laikhidraba mioi singi marakta mahaksu yaromba yai hari karigumba suicide attack oiragadi aduna masiga mari lainana DNA test tawnabagi damakta magi mamasu kokhatkra hari Dr. Umar Pulwama dagi medical professional amani mahaksu aina horokpada panjakhiba white collar terror module gi part amani hari haujimu white collar terror mode ki matang damu yengsi hokhiba hapta amani asida Jammu and Kashmir gi police na makoi gi toan ba mafam kya da raid chathabada white collar network asig matang da khanglakkibani hari masigi matung maduda pharakpa mioi singbo interrogation tawra matung da khangbangamki Haryana gi Faridabad ta masiga mari lainaba suspected terrorist asi leramba ya habadagi Jammu and Kashmir amadi Haryana police na ngarang ayu joint operation chathabada Faridabad ta leiba Pulwama dagi Dr. Ani gi rented apartment tagi yamlaba explosive material sing phagalakibani ahanbada 360 kilograms of ammonium nitrate phangki hari masi high grade explosive materials ne adugi matung damuk ani suba yum amadagi 2500 kilogram amagasu phagatkibani hari phagalaba polam sing adu hoji screen da leire sida sunatana makoiga thabak tawminaba Dr. Nupi amagi car dagi AK rifles amadi ammunition kya amasu phagat pangamki hariba Dr. Nupi asisu Pulwama dagi ni hari experts sing matungina masi yamna achoba attack kya india tongan mafam kya da sathanabagi tawramba planning oigini hari masiga mari lainana Pulwama dagi chenariba doctor ani amadi women doctor adusu arrest tawkre ngarang yamlawa polam sing asi phagalakibagi kuidana Delhi gi blast asi thoki aduna police na suspect tawri Faridabad ta leiriba terror network Jammu and Kashmir dagi Faridabad phaba operate tawriba sina Delhi gi blast asigi materials or training pibada chenaramgani haina white collar terror module haibadi hanadi militant singna lairik laisugi mangal phangdaba mioi singbu brainwash tawduna namdana asigumba terrorist ki thabak asida pusilakna naba honorambani adubo haujikan sina educated professionals sing like doctors engineers students singbu asigumba terror activities sing asida sizinabagi mami tarakli terror handler singna professional background asina maram oiraga makoina asigumba tamthiba thabak sing asi tawgani thajadabana makoina fund sing transfer tawba chemicals and logistics singi moment haidi puthok posin tawdasu line athokpa aduna asigumba thawong profession asi sinaduna terror gi thabak sing asi chathawa asibani white collar terror module saribasi tawdok siga mari lainana NIA na hujik yam kana thijin hamjin bagi thabak chathari Faridabad ki Al-Falah University gi Dr. Ohum amagasu hujik detain tawduna thamkre hari makatana wahang bang chathana bagi damakta haiba medical university asini Pulwama dagi hana phagat kiba Delhi gi blast asida chenaram bayai haina suspect toriba Dr. Singh asina thabak toramba mafam asi aduna national captain gumba yamna maru oi mafam amada asigumba aki tujungba thawdo ama thokpa habasi security gi labs laikibagi chauna mami tari hojik Delhi khakta natana leibak asigi tongan mafam kya dasu high alert laukthokhiba loinana section leina basu khangankre karigumba attack asi terror attack ni haina proof tawraba loinana foreign countries singi khut yawm lagadi achauba crisis ama soidana oigadori handaki matang asi aduna makha taba kari update lai habdu mayamda muk matam sana khanganjarake ngasigidi video si matang asi lesinjage punam puta si Khangsi gi maikei digi kai kuna bochari